अहानबदा पनम पाउसे की एडिटोरियल मैम थमजगे मालेमदगी मीतई सिंबु खुंगुल मुथनब होनरबरा हाइबगी वहंग लाकदौरबरा मीतई अखोई करी तब ताई हाइबगी खन नैनबग लोइनना हौजे हौजिक मांगदा तारिबा पांगदोकदब थबकसिंग मनुंगदा मालेमदगी मीतई सिंगी हौरकफम मुथलगा कुकीजौग सिंगोइब लमदम अमा सेमनब होनरिबा सिदगी ngaktoknaba honaraga manipur gi asingba puari sing maru oina मीतई सिंगी asingba हौरकपगी युमफम ओइब पुया सिंबु कुकी की इंटेलेक्चुअल सिंगना लाना नौना इसिलगा सेमगत पलाइरि कयामु मलेमगी मियामना संदोरखिबदगी मीतई सिंबु लान उहननबो होनाखिबदगी कन्ननबो होनबगी मथक्ता कांगलैपाक मणिपुर की असेंबु येलोमी सिंगी मनुंगदा मीतई सिंबु तुमना मंगननबो होनरिबा सिंग असिबु माइथिबा पिनबगी लाना मांगना थमदुना होनमिनबगी हौजि हौजिक लैरिबा मतमनी हाबिसि स्टेट असिदा खुंदामिनरिब तोंगान तोंगान येलहौमी फुरुपसिंगनसु खांमिनबगी यामना लुरिबा मतम असिदा निंगसिंगबा थोक्तरबा मतमदगी मणिपुर की पुआरी के सगोनरकलिबा येलहौमी सिंगमी तमी पुनमकी अमत ओइबा अपुनबगी पांगल सागतमिनबा यामना मथौ ताबा मतमनी हायना खली नकल अमरोमदा इंडिया लेंगाकना मणिपुर खुंदामिनरिब फुरुप कांगलुक पुनमकी दमक सब मानब मियेंगना ngapi sinbibagi thawong sathabada nakal namana sauna चौथा थारगा मीतई सिंगना लंदाबदा असुम मियेंगदुना ngapi senbibigi mawong mandaba thawong sing kayana maram oiraga मीतई सिंगना इंडिया लेंगा की सेंट्रल फोर्स सिंग थाजबगी सांग हंथरिबा असिमकी मीतई सिंगी ओइना यामना लेबक थीबनी हाबियाय अमरोमदा इंडिया लेंगाकना सब मानब मियेंगद लान खामबगी थवong सथबिनबा मीतई सिंगना केयारग हन इंडिया लेंगाक हाइजदुना लाकपसी था 13 हेलगलाबनी अदुबु मखोइगी हौखिबा था 13 लान खामबगी थवong सिंगदा पेनादबना मरम ओइरगा ngasi manipur gi yelhomi mitei sing state force sing de hena thajabadagi manipur gi loijing loya gi mafam sing mitei sing state force sing de hena thajabadagi manipur gi loijing loya gi mafam sing maru oina kuki sing khulona ba mitei sing gi khul sing punamakta state force sing matik chana thamina ba manipur gi maikei kyadi gi mitei sing na lepa leitana lauduna lakli adubu oiro amabu oiro india lenga ki thawong sing yellow mitei sing na penadaba asi tha 13 helaklabani असीगुमलबा फिबम अहानबगी लान होरक मतमदा खुलंगाकुसिंगी मरुएबा थौदांग ओइरबसु मखा तारकपददी स्टेट फोर्स सेंट्रल फोर्स न मणिपुर की फुरुप कंगलु खुदिंगमपु सब मानबा मियेंग ngakpi senbibigi mathau tabu oirabsu asuk sanglaba tha 13 helakadoraba matam asi faubada खुलंगाकप मीतई सिंगदा मसा मसागी खुलंगाक सनबगी मवोंग मानबगी थवोंग कुकी सिंगमुना कनखलगा मीतई सिंग अतमनन लंदा हनबगी थवोंग मानबसी गयाम कुइना सतखिकदगी हाइबा वहंग सिंग सिना माइकई क्यादगी लेप्तन हंगखि असिगुंब थवोंग सिंग सिना मरम ओइरगा लेप लेतना कुकी सिंग मीतई सिंग लंदारगा नमदन मणिपुर बु मुल्लगा मखोइगी ओइबा लमदम अमा सेमनबो खोनबा क्यामुक लैरिबा सिदा तरागनि 500 लोकसभा मिखलगा मरी लैनना खुलंगाकप सिंगदगी खुलाई लखनबा होनरिबा सिंग सिदा मीतई सिंग मिखल लोइरबा मतमदा करी थोकलगदगी हाइबगी सिंगनबा क्यामुक लैरिबा सिदगी कोकनबा इंडिया लेंगाक सुसनरिबा सि स्टेट लेंगाकना लेंगाका हंदोकनबा असेंबली की मिफमगी वारेप सिंगी सिरुलदु थबक ओइना इंडिया की सेंटर की लेंगाना पांगथोकपगी ममी ताहनबा सुंगनी मरम अदुना मिखल ममांग लमेन ट्वेन आरानबा तौबदा हनबा लैत्रबा नार्को टेररिस्ट सिंग मपुंग फाना लक्षिंद्रबदी मीतई सिंबु इंडिया लेंगाना मलेमगी खुंगुल मुथनबा सिनबगी थौरांग चथराब्रा हाना येलहोमी मीतई सिंगना खन्नबा होरकदबा माली मका चथरक पोइना तो पफॉर्म एंटी रेबिस वैक्सीन मफम क्यारा पाक्सना कापथोनखरे मणिपुर लेंगा की वेटरनरी एंड एनिमल हस्बेंडरी डिपार्टमेंट की डायरेक्टर डॉक्टर आर.के. खोगेंद्र की मियंग मखादा डिस्ट्रिक्ट वेटरनरी ऑफिस थौबाल की जॉइंट डायरेक्टर डॉक्टर पी गोजेंद्र की पाक्ताक मतुंगिना वांगजिंग वेटरनरी डिस्पेंसरी की डॉक्टर वाई सबारानी न लुसिंग स्टाफ सिंग सिंथा क्लब कायरेंबिखोक मयाय लेकाय की थौमी सिंगा कुसमनरगा कायरेंबिखोक मयाय लेकाय की मिपुन संग हुयमस हौदोंग सिंग एंटी रेबिस वैक्सीन पाक्सना कापथोखरे ngasi ayuk pung 3 tabadagi horoga numiyungba phawbu satakhiba anti rabies vaccine kapthokpa aduna puna hui samaga ohum aduga haudong ani de anti rabies vaccine kapthokhi asigumba anti rabies vaccine kapthokpagi thoram ama pangdokhibagi damak sintha club kairemi khok mayai lekai gi secretary moirangthem diren singhana club ki mihut silaga veterinary and animal husbandry gi director video
थौबालगी जॉइंट डायरेक्टर अमसुम अतै मरी लेनब डिपार्टमेंट की मियोई सिंगबु थगत फोंदोखि क्लब असिना मियामगी अपामगी मतुंगिना हुई अमसुम हौदोंग सिकपदगी ओइरकप याबा लाइना क्यादगी मंगजोंगना ngathoknaba pandamda mari lenaba department da haijarubadagi ayaba pibirakuna ngashigi vaccination program adu pangthokpane haki amaromda kekru yairi club yairipok KYC waina district veterinary thobal amadi yairipok veterinary hospital ga kusamnaduna anti rabies vaccination program gi saruk am oina ngasi kekru multipurpose community hall da hui amasum hawdong sing hida kapthokre ngasi vaccination program adu hui samaga kunam sum hawdong samada anti rabies vaccination kaptokhi vaccination program adu gi matangda kekru yeripok ki assistant secretary longjum robinson da phongdokhibada handak manipur gi mafam kya da hui hawgong gi sandok polaina amana oiriba rabies na maram oiraga miyoi kya laikidaba adu gi manipur lenga ki veterinary and animal husbandry loisangda paikhalakpa thaurang gi sarugam oina ngasi KYCY club na kekru khulgi oina anti rabies vaccination gi program asi pangtokpani vaccination program asi pu pangthokna bo hona bada mating pangbirakhiba veterinary office thawal gi director joint director amadi ate staff sing bu thagat pongdok sari haki nakala moramda naina sangna su tera lokor pam laikai amadi laikai si gi akoi bada lari bu hui hawdong sing de anti rabies vaccine kaptokre thawramadu district veterinary imphal west amadi chairperson administrative committee Bijoy Govin GP Lokrakpam Zoals Kakusamnaduna Nainasang Club na Akanaba Taudang Lauduna Laikai Amadi Akoi with the Lady Hui Haudong Sing the Liba Laina Tina Laktanaba Madi Mueba Akoidesu Mike Sang Laktanabigi Panamda anti rabies vaccine Kaptokpagi Thoramasi Pangtokpani Hadi Atopa Paumana Abon Maibu Tampak the Meetei Sing and Leptana Sakut Narakli Say Kiagi Mamangagi Meetei sing the Tandun Lakpa Purup Asibu Sidul Trap ki list the Sandavigi issue the mapung phana Saugatkani Hana Lautokiba after Manipur Parliamentary Constituency Independent Mireb Dr. Ellison Abon Maibu Tampak to Kundaba Meetei sing the Leptana Sagunarakli Ngasisu Thabal District Wangzing Tenta Sigi Manungsanba Langtelgi Wat 31 gi miyamna candidate asibu mapung phana Saugatkani Hana Lautorakli Hiramasiga mari lainana ngasi langathel Dr. Abon Mai gi election campaign gi mifam amma pangtokre mifam aduda Ellison gi election commission organizer and Deven Singtam Women's Development Association Manipur gi advisor as Razu convener as Ibemsa yauna marueba kayana saruyaki mifam aduna Dr. Ellison haukiba kayagi mamang gi miyam gi damak tarakliba sing COVID-19 gi matamna lokiba thaudang amadi state asida thokliba irang asigi warration purakna bokona bada lokiba thaudang kayabu singthaki amadi Meetei singna ST oibagi issue bu sogoliba matangairaba miut asibu Lok Sabha thara sai haina su warep lokhi atopa paumana AICC gi hanagi general secretary na thamkibu wafam adu masa matomdagi oiba warolni Ratan Kumar Manipur thokliba irang asiga mari laidana Manipur gi in charge amadi AICC gi hanagi general secretary oiramba Bhakta Saran Das na phongdokiba sirolado masa matomdi gi oiba gorone masi AICC natragana MPCC ga kariguma mari amata lainadi haina ex minister KS Ratan Kumar na phongdokre wapa masi AICC gi hanagi general secretary asina pikhiba statement amaga mari laidana MLA RK Imona shirakiba Maral Yaning the Bapung Doctor Nangasi, Congress Bona Pangtu Papagi, Mipamada Wapamasi Fundoki, Magna High, Manipur Girangasiga Mari Lena Bhakta Saran Das Natamki Buapamatu Masamatum the Gueba, statement, Masi Party Kariguma Maria Matalena de Ronana, MPCC na Wapamadu Yaning the Bapawa Fundoki Balekre, Bhakta Saran Das na Piki statement Adubu, Twitter Natragana WhatsApp Tagi Lautokrabane. State asigi integrity soknaba torakpo kudimak MPCC na thengladuna lakli makata na su thengna khigani maramaduna masigi matang na hanjin na Congress Party awai khum tawba pamdabani adubo masi sengdo hogdaba yadabadagi tangai fadana sengdokpa nakhi amaramda ngasigi pawgi miphamadu sarugya kibu working president TS Devavartana phungdokhibata Congress Party gi oinadi NRC satna hanbada support tawgane adubo ngarang chief minister na thoramamada Manipur NRC satna halani haidiba wafam asi miyamna samamna hale maramdi NRC satna hanabagi matangna mari lenaba website na singba yengba matamda NRC gi mari lenaba document amata phangwa laiti
तसेंगना NRC asi satnahanana honabada mari lenaba document sing haukiba assembly session da puthokpam thokpani adubo puthokhiba thengnade maram mayam asi leibana NRC satna halagani haina election gi campaign amaga mari lenana chief minister amana hairakpa haibisi miyamna samam hale loinana atai political party amata yaudana BJP party khakta lamdam asida NRC satna hanba ngambagi mawongda haikibasi lebak thibane haiki Loisilakpoina to papaw mana thong manadaba sina khara sonba community na mutkiba tabani pausel dextagi British na Bharat thadokhraba matungna inner line regulation ILR asi makatana India government na sanahali haujik tasengna ILR sina territorial integrity ngakpada mitomna lamgi mapu oikhigadabadagi kanjana loinana purup singgi saktam ngakpada yamna Kanaba Pambai Emma regulation in Hori. Hausi inner line regulation in Indian Constitution ki Ayaba Makar, Nagaland, Arunachal Pradesh, Amasu Mizoram Sanari. Adubu Manipuri, Mito Kandokuna Makoibu, Halan Kinavigi movement kya Satakrabasu. Solution di Barat Sarkana Kangna Vata Vidre. Ahoina, Polisiamagi Makada, Ingit Piduna Lehan Mugum Tauri. Kudam Haibabu, Tawalamadi Bisnupur district is Hero Masum Saitoni. Missing Hantanabagi family planning the Salbat control Taholaga Mitop Tazilako Simausadigi laser Lava Purup Singi Khonggul muthatnabagi Saro Ere Sankshilagli Bamitop Sing Salbat control Taude Angang Taragi Matakta Loina Pui Sahi decade Kragi Matungari Mitopna majority Oikipatavani Masi Haxin Lopam Tui Bharat ki Lok Sabha ki sit chawga yankhai ki nithoi amasum Rajya Sabha ki sani ki yankhai leibi ki manungda Manipurna represent tawbu supnatagi mathangshina ani amasum amatani Lok Sabha da Bharat ki mising yamba ki matungina mihut yamna khankhrabasu state represent oiriba Rajya Sabha da supnatagi amakha khanbasi sumdabani equal political right thamduna masing manana khanpham thokani percentage da yengladi India ki mihut chahum khudingda aikhoi gi amagumbadani Sotanamasu minority oina lady by Koina Quick Wapam Sing Parliament Putokoda, majority sing the Tawai Bidana, Saili sanction a lack divani. Majority people Lamina Bada Nunga Yefa Imung Oina Bani Haiduna, Missing Yamna Hantana Bakonapam Tok Malikali. Iraibaki Yum Palaba Mioishina, family planning Pangtok for the economic aspect lom the ngak Yang Basumde. Sangshilakliba mitopna aikhoida piba sapudagi honglakliba khunagi saktam community singi social and political status amasum aikhoina enjoy tawriba makhal khudingi right khangna population theory hotuna anova family planning ama mathau tare aikhoina aikhoigi lebak lepsagadabani insurgency prone state oiba state sida misimina gi sang ase asuki matik wangkhre amaromda sel thungi phibam na maram oiduna yum pandabasing fertility perot leiba nga oibna makhoidagi offspring lakadaba kaya mangle laminari be kanglup singi manungda salbat control yadaba yauri amaromda sayam poktanaba masana khangna honari khongmanadaba sina kharasonba community na mutkiba tari miyamna mamutana nainaba masum thabak to onthokpagi tangai fadaba leire adu hauchkoina di miyam pau simatang solution jarage masum miyam puna no paptet ngaminasi